짜거더래. 응, 농아이는 레유고, Hoibo. 많이 저기, 부시서시 검다우야. Ibo khara dum yole mayam yol made oide handakte. ꯑꯩꯁꯨ ꯌꯣꯟꯕꯤꯒꯦꯅ ꯑꯦꯗꯚꯔꯇꯥꯏꯖ ꯇꯧꯔꯤ Hoibo. ꯄꯩꯁꯥ ꯄꯨꯜꯂꯀꯥꯟꯗꯅꯦ ꯅꯉꯣꯟꯗ ꯄꯤꯔꯛꯀꯦꯀꯣ Abok soneina nungsirise kanam nungsidere nahan abok thengnabdai thamoiga loin kaikhere daibo. ꯑꯩꯁꯨ ꯅꯪꯁꯦ ꯑꯩꯅ ꯀꯗꯥꯏꯗ ꯍꯨꯟꯗꯣꯛꯑꯝꯃꯕꯅꯣ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯏꯆꯥꯅꯨꯄꯤꯔ ꯁꯨꯃꯥꯏꯅ ꯈꯜꯂꯦꯕ ꯄ꯭ꯔꯦꯝ ꯕꯁꯇꯨ ꯑꯣꯏꯁꯦ ꯅꯨꯡꯁꯤꯗꯕꯗꯤ ꯇꯤꯟꯅꯅꯤꯡꯗꯦꯕꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯗꯣ 이반이나 taugiba TVꯒꯤ ꯀꯔꯤꯒꯤ ꯂꯧꯒꯤꯕ ꯔꯦꯀꯣꯔꯗ ꯀꯩꯗꯣ ꯅꯪꯗꯤ ꯎꯔꯩꯅꯦ ꯑꯩꯗꯤ ꯎꯗꯦꯗꯣ ꯗꯥ ꯅꯟꯗꯨꯒꯣꯏꯅ ꯊꯥꯔꯛꯀꯅꯤꯌꯦ ꯊꯥꯔꯛꯀꯥꯟꯗꯩꯁꯨ ꯑꯕꯦꯝꯃꯗ ꯊꯥꯔꯛꯀꯗꯣꯏꯅꯦ ꯑꯕꯣꯛ ꯌꯦꯡꯍꯟꯅꯕꯊꯥꯔꯛꯀꯅꯦꯕ ꯊꯥꯔꯛꯇ꯭ꯔꯤꯕ ꯍꯣꯏ ꯗꯥ ꯅꯟꯗꯨꯅ ꯊꯥꯔꯛꯇꯔꯤꯌꯦ ꯊꯥꯔꯒ ꯑꯕꯣꯛ ꯌꯦꯡꯅꯕꯅꯦꯁꯨ ꯑꯕꯦꯝꯃꯗ ꯊꯥꯔꯛꯇꯣꯏꯅꯤ ꯑꯩ ꯕꯖꯥꯔꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯕꯣꯛꯀꯤ ꯆꯥꯅꯕ ꯁꯦꯝ ꯀꯩꯀꯩ ꯂꯩꯔ ꯄꯤꯔꯝꯗꯣꯏꯅꯦ ꯄꯤꯔꯝꯅꯨ ꯅꯪꯅ ꯇꯧꯕꯅ ꯍꯦꯜꯂꯤ ꯑꯕꯣꯛꯁꯨ ꯅꯪꯒꯤ ꯄꯣꯠꯇꯣ ꯑꯝꯇꯪꯗꯤ ꯌꯣꯟꯕꯤꯒꯦꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯣꯏ ꯑꯕꯣꯛ ꯑꯗꯨ ꯋꯥꯕ ꯈꯟꯒꯅꯨ ꯍꯣꯏ ꯕꯣ ꯅꯥꯍꯟꯒꯅꯨ ꯍꯣꯏ ꯕꯣ ꯅꯆꯥ ꯅꯁꯨ ꯏꯟꯊꯤꯅ ꯀꯣꯟꯖꯜꯂꯒ ꯅꯄꯨꯟꯁꯤꯗꯣ ꯍꯣꯏ ꯕꯣ ꯅꯨꯡꯉꯥꯏꯅ ꯂꯦꯟꯅꯕ ꯏꯁꯣꯔꯒꯤ ꯅꯥꯝ ꯁꯣꯟꯗꯅ ꯋꯥꯎ ꯅꯣꯝꯗ꯭ꯔꯕꯗꯤ ꯃꯤꯁꯦ ꯏꯁꯣꯔ ꯈꯨꯌꯥ ꯇꯥꯟꯕꯗ ꯈꯔ ꯋꯥꯏ ꯅꯣꯡꯃꯨ ꯌꯥꯝ ꯀꯟꯅꯀꯣ ꯑꯕꯣꯛꯄꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯪꯒꯤꯗꯃꯛꯇ ꯏꯁꯣꯔ ꯅꯤꯡꯒꯦꯀꯣ ꯅꯥꯗ 이보소 ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯕꯤꯒꯣ ꯍꯌꯦꯡ ꯑꯩꯗꯤ ꯑꯕꯣꯛꯀꯤ ꯈꯤꯇꯪ ꯑꯁꯤꯃ ꯇꯧꯔꯦ ꯍꯥꯏꯕꯗꯩꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯈꯟꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯩ ꯑꯕꯦꯝꯃꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯥꯛꯇꯗꯤ ꯀꯩꯅꯣ ꯑꯩꯁꯨ ꯅꯪ ꯍꯦꯛ ꯎꯕꯗꯒꯤ ꯊꯋꯥꯏ ꯑꯃꯅꯦꯅ ꯈꯟꯗꯦ ꯀꯗꯥꯏꯗꯒꯤ ꯏꯆꯥ ꯅꯨꯄꯤꯅꯣ ꯑꯩꯅ ꯀꯗꯥꯏꯗ ꯊꯅꯝꯃꯕꯅꯣ ꯍꯧꯖꯤꯛꯇ ꯐꯪꯉꯤꯁꯤꯕꯨ ꯑꯩꯅ ꯂꯥꯜꯂꯝꯗꯥꯏꯁꯤꯗ ꯐꯪꯍꯜꯂꯤꯁꯤꯕꯨ ꯈꯤꯇꯪꯗꯤ ꯊꯤꯡꯃꯜꯂꯤꯗ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯑꯗꯨꯐꯥꯎꯗꯤ ꯈꯜꯂꯤ ꯑꯕꯣꯛꯅ ꯑꯗꯨ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯀꯟꯅ ꯅꯣꯝꯃꯒ ꯅꯨꯃꯤꯠꯇꯥ ꯈꯣꯏꯔꯝꯃꯒ ꯍꯌꯦꯡ ꯑꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯁꯨ ꯏꯁꯤꯡ ꯈꯨꯖꯣꯛ 3ꯗꯪꯗꯤ ꯁꯨꯔꯖꯗꯦꯕꯗ ꯀꯜꯂꯛꯎꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗ ꯑꯗꯨ ꯍꯥꯏꯗꯤ ꯑꯕꯣꯛꯇꯨ ꯄꯨꯟꯁꯤꯒꯤꯗꯣꯏꯅꯦ ꯀꯔꯤꯅꯣ ꯑꯩ ꯑꯕꯣꯛꯀꯤ ꯅꯆꯥꯅꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯗꯤ ꯑꯩ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯗꯤ ꯅꯍꯥꯟ ꯑꯕꯣꯛ ꯎꯕ ꯃꯤꯀꯨꯞꯇ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯑꯗꯨꯝ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯝꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯕꯣꯛꯅꯒ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯒ ꯇꯧꯕꯤꯕꯗꯨ ꯑꯗꯩꯗꯤ ꯅꯨꯡꯁꯤꯈꯔꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯝꯃꯕꯅꯣ ꯅꯍꯥꯟꯃꯛꯄꯣ ꯅꯪꯅ ꯍꯦꯛ ꯂꯥꯛꯇꯅ ꯀꯞꯄꯗꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯦꯟꯅ ꯀꯞꯄꯤꯅꯦ ꯑꯗꯨ ꯀꯔꯤ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯄꯥꯛꯊꯣꯛꯂꯛꯎ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯔꯤꯗꯤꯗ ꯏꯁꯣꯔꯅ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯝꯕꯅꯣ ꯈꯪꯗꯦ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯀꯩꯅꯣ ꯑꯗꯩ ꯅꯥꯌꯦꯛꯀꯅꯨ ꯑꯗꯩ ꯍꯦꯟꯅ ꯑꯕꯣꯛꯁꯤ ꯃꯃꯤ ꯁꯥꯕꯅꯤ ꯐꯣꯟꯁꯨ ꯒ꯭ꯌꯥꯟ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯩ ꯐꯣꯟ ꯄꯥꯏꯕ ꯉꯝꯗꯦ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯀꯩꯁꯨ ꯑꯩ ꯁꯨꯒꯦ ꯄꯣꯠ ꯌꯣꯟꯅꯕ ꯌꯥꯝ ꯀꯟꯅ ꯄꯥꯎ ꯄꯤꯔꯤ ꯍꯣꯏ ꯑꯩꯅ ꯁꯥꯕ ꯄꯣꯠꯇꯣ ꯑꯕꯣꯛꯇ ꯌꯣꯜꯍꯟꯒꯗꯣꯏꯅꯦ ꯑꯕꯣꯛꯅ ꯍꯌꯦꯡ ꯀꯩꯊꯦꯜ ꯀꯥꯔꯀꯥꯟꯗ ꯃꯆꯥꯅꯨꯄꯤꯅ ꯁꯥꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯀꯩꯊꯦꯜ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯂꯦꯟꯅꯕꯩ ꯊꯤꯜꯂꯛꯀꯗꯣꯏꯅꯦ ꯑꯕꯣꯛ ꯃꯅꯥꯛꯇ ꯅꯪꯒꯤ ꯈꯪꯗꯦꯗ ꯀꯔꯤꯒꯤꯅꯣ ꯈꯤꯇꯪ ꯉꯟꯅꯅꯦ ꯑꯕꯣꯛꯅ ꯅꯍꯥꯛ ꯈꯤꯇꯪ ꯑꯣꯏꯔꯤꯉꯩ ꯊꯦꯡꯅꯔꯝꯃꯁꯨ ꯐꯗꯧꯕ
ꯑꯗꯨꯗꯤ ꯊꯦꯡꯅꯍꯟꯗꯦꯗꯣ ꯏꯁꯣꯔꯅ ꯇꯝꯃꯛꯏꯅꯦ ꯑꯕꯣꯛꯀ ꯑꯩꯒꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯖꯔꯣ ꯍꯥꯏꯅ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯕꯣꯛꯀꯤ ꯐꯤꯂꯝꯗꯣ ꯙꯔꯃꯒꯤ ꯃꯤꯡꯗ ꯏꯃꯥꯒꯤꯗꯃꯛ ꯑꯗꯣ ꯌꯦꯡꯕ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯤꯚꯤꯗ ꯌꯦꯡꯕ ꯑꯣꯏꯔꯒꯁꯨ ꯃꯤꯠꯀꯤ ꯄꯤ ꯈꯥꯝꯕ ꯉꯝꯗꯕ ꯑꯕꯣꯛꯅ ꯇꯧꯕꯗꯣ ꯑꯗꯨꯃꯛ ꯃꯤꯠꯇ ꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯑꯩꯅ ꯅꯣꯡꯃꯗꯪ ꯑꯣꯏꯔꯁꯨ ꯑꯕꯣꯛꯁꯦ ꯑꯃꯨꯛꯇꯗꯤ ꯎꯖꯒꯦꯅ ꯑꯩꯅ ꯏꯁꯣꯔ ꯈꯣꯔꯝꯃ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯗꯥ ꯅꯟꯗꯨꯗ ꯍꯥꯏꯕꯗ ꯗꯥ ꯅꯟꯗꯨꯅ ꯏꯆꯟ ꯅꯕꯨꯡ ꯂꯩꯌꯦ ꯀꯩꯝꯇ ꯈꯟꯒꯅꯨ ꯑꯩꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄꯨꯕꯤꯅꯤꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯧ ꯃꯥꯒ ꯅꯣꯏꯒ ꯅꯪꯒꯁꯦ ꯀꯔꯤꯗꯒꯤ ꯃꯔꯤ ꯀꯩꯅꯣꯅꯦ ꯑꯁꯨꯝ ꯑꯩꯗꯤ ꯍꯩ ꯔꯥ ꯀꯩꯀꯩ ꯁꯦꯝꯃꯒ ꯁꯥꯔꯒ ꯌꯣꯟꯕꯒꯤ ꯑꯗꯨꯝ ꯐꯣꯟꯗ ꯊꯥꯒꯠꯄꯅꯦ ꯑꯕꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯣꯏꯅ ꯗꯥ ꯅꯟꯗꯨꯒꯅ ꯐꯣꯟꯗ ꯊꯦꯡꯅꯕꯤꯕꯗꯣ ꯑꯗꯨꯗꯒꯤ ꯎꯔꯒ ꯑꯗꯨꯝ ꯃꯣꯏꯅꯁꯨ ꯑꯁ ꯏꯆꯟꯅ ꯍꯣꯏ 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 ꯍꯣꯠꯅꯔꯤꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯐꯩ ꯍꯣꯠꯅꯕ ꯀꯜꯂꯦ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧ ꯈꯣꯠꯂꯨ ꯏꯆꯟ ꯊꯧꯅꯥ ꯂꯩꯕꯅꯤ ꯈꯣꯠꯄꯅꯦꯅ ꯏꯕꯨꯡꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯑꯗꯣ ꯃꯥꯁꯨ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯐꯤꯂꯝꯒꯤ ꯑꯉꯥꯡ ꯃꯌꯥꯝꯒ ꯑꯩꯅ ꯁꯥꯕ ꯄꯣꯠ ꯆꯩꯗꯣ ꯂꯩꯔꯒ ꯆꯥꯒꯅꯦꯅ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯧ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯈꯤꯕ ꯗꯥ ꯅꯟꯗꯨ ꯑꯣ ꯑꯗꯨꯅꯤꯅꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯁꯤꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯄꯣꯛꯃꯤꯟꯅꯕ ꯀꯩꯗꯧꯅꯤ ꯄꯣꯛꯃꯤꯟꯅꯗꯕꯅꯤ ꯀꯩꯗꯧꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯄ꯭ꯔꯦꯝꯗꯣ ꯂꯩꯈꯤꯗꯣꯏꯅꯤꯅꯤ ꯅꯨꯡꯁꯤꯗ ꯐꯩ ꯑꯗꯨꯗꯤ ꯏꯕꯣꯛꯇꯣꯅꯦ ꯆꯥꯛꯇꯣ ꯃꯌꯥꯝ ꯃꯌꯥꯝ ꯆꯥꯎ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯣ ꯑꯗꯨꯝ ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯩꯗꯤ ꯑꯕꯣꯛꯅ ꯏꯁꯥ ꯉꯝꯗꯔꯦ ꯍꯥꯏꯔꯁꯨ ꯑꯕꯦꯝꯃꯗ ꯑꯗꯨꯝ ꯍꯪꯉꯛꯀꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯂꯥꯛꯇꯗꯤ ꯀꯩꯅꯣ ꯅꯪ ꯂꯥꯛꯇ꯭ꯔꯐꯥꯎꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯦꯟꯈ꯭ꯔꯦ ꯅꯪꯅ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯄꯦꯜꯂꯦꯀꯣ ꯍꯣꯏ ꯐꯣꯟ ꯁꯥꯡꯅ ꯇꯧꯕꯁꯨ ꯉꯝꯃꯛꯇꯔꯦ ꯍꯣꯏ ꯍꯥꯏ ꯁꯥꯕꯗꯨꯅꯤ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯕꯣꯛ ꯊꯝꯃꯒꯦ ꯍꯣꯏ ꯑꯕꯣꯛ ꯄꯣꯊꯥꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯐꯖꯅ ꯄꯣꯊꯥꯔꯣ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯕꯣꯛ ꯀꯅꯥꯅꯣ ꯁꯤ ꯂꯩ